Germany na Ukraine da city ama Ngakthokpa Ngamgadaba anti-aircraft missile Amasung radar Piragani. Ukraine na Russia ge attack ngakthoknaba honabada Germany na mateng ipang-pangde haina mapan amasung manung animaktagi yamna kanna yaningdaba phongdokhraba matungda Germany gi Chancellor Olaf Scholz na Ukraine da city amade irai-laina ngakthokpa ngamgadaba Iris Day anti-aircraft missile system amasung Russia gi artillery position sing khangdokpa ngamgadaba radar system Piragani haina laukthokre. Germany gi modern air defense system ase military alliance NATO gi atay member state singa khusumnaduna puthokminabane. Apaba missile asida natana Germany na Russia ge artillery kinpham khangdokpa ngamgadaba radar system singsu Ukraine da Piragani haina Scholz na lawmaker singda khanganke. Germany na Ukraine da apaba khulai pinaba phirep lawragliba ase nongpok Ukraine gi Donbas lamdamda Russia gi attack yamna kansilaktuna yamna kanna lan soknariba Severodonetsk city tangkhairom khudum chansinkraba matungdane Donbas da soknariba lan asi matamga lamjel tanabani haina military analyst singna thajare nongsup laibak singna sophisticated oiba khulai kaya thajilakpa sina khongjang hena yangsilakpa matamda Russian forces yamna maithiba nangba yana leire. Putin nai haiba wafam foreign minister na reject tawkhre. Russian president Vladimir Putin yamna aruba mawongda nare chahi ahumgi matam thakre haiba report kaya lakraba matungda Russian foreign minister Sergei Lavrov na wafamdu aranbani haina kakthatre. Handaki sahi sida masagi sahi humbudra sugadawriba Putin na si cancer amasung Parkinson's disease naduna masaya na soksile Ukraine thokliba lana si na maram oiduna mahak si amuka hena nare haina confirm di tawdaba report sing da phongdokhe. French TV gi interview amada wangang bada Lavrov na ngawdriba mi amatana Putin nabagi khudam uroi haina phongdokhe. Putin si mahaki chana thangnaba polam sing atopada hana test holli amasung mahaki staff sing su manakta yamna naksinna lebande haibagi report su leire. Putin gi matangda update laglibasi Ukraine gi nongpokta leiba Severodonetsk city da Russian amasung Ukraine gi lanmi singi marakta block khudingda tamthiba mongda khut thongnaringai amasung maduna maram oiduna Russia gi manungda khoirang khoisaunaba kaya leiramgadra haina singnaringai talaktane. Nakoina mahak haibadi Putin screen da yengba amasung mahaki paujel sing taba madi paba yai mahak nare haina tonga sandogliba singi wakal khantaba ngambagi chang aduge matungina wahanthok pisanu haina Lavrov na haike. Mifam kayada Putin gi thaina gi video recording sizinare haiba report sing su lakle masina Russian authoritarian leader asigi haksel ge phibam da yamna singnaba pokhalle. Mamai mamit iha hagatpa amasung yamna sona su uba leader ase wakal su soidabra haina singnare. FSB ge officer amana media outlet singda phongdokiba matungina Putin ase sahi ahumdagi hena hinglaroi haire. British intelligence ke sourcing nasu Putin gi haksel gi phibam yamna soksilakle haina phongdokhe. Putin amasung Turkish president na Ukraine gi matangda wa khanakre. Russian president Vladimir Putin amasung military alliance NATO gi marakta khara wakhal chanadaba member oiriba Turkey gi president Recep Tayyip Erdogan na telephone da wari sanaduna Ukraine gi lan gi matangda wa khanakre haire. Russian sarkar na phongdokiba matungina Black Sea amasung Sea of Azovta maritime security gi amadi samudra saruk asida mine bomb threat leiriba kaya lauthoknabagi matangda president anina wari sanaki haire. Turkey ga khusamnaduna samudrada goods kaya apanba yauduna puthokpa yanabagi damak Russia na mateng pinaba sem sare. Masigi goods puthokpa sida Ukraine dage mahi marong puthorokpa su yauri haina Putin na Erdogan da khanganke. Russia gi mathakta thamjiliba sanction sing lauthokpa tarabadi malem gi food market ta awatpa kaya leiriba du mengkhadanabagi damak Russia na fertilizer amasung agricultural pothok sing piba ngamgani haina Russian sarkar gi warol da haike. President ani na wari sanabada laibak ani gi karbar senbitlon ge mari amasung regional issue sing khanaki haire lan songnariba Russia amasung Turkey animak na yaba tarabade Istanbul da Turkey na Russia Ukraine amasung United Nations ki mihut singa unanaba sem sari haina su Erdogan na Putin da hogdoki haire. Thaugi matang da Russia gi president Putin na India amadi China gi mateng pamle Europe na ti pamdri. European Union na Russia gi thau puthok pusin tawbada athingba thamlakpa matung da Russia gi president Vladimir Putin na China amadi India gi mateng pamlakle. Tanja sida European Union gi lusingba sing da Russia gi crude oil gi saruk khara samudra romda puduna yonba yabagi ayaba pirakre. Madusu chahi amada dollar billion tara mangna export tawgadabani haire. Thaurang kharagi makhada Russia gi flagship Urals crude oil sing ase European singna thadokuna satkhrabasu Europe ki mafam kharadadi thau sing asi yamna pamna sizinariba ama oiribane.
Russiagi thausing asi Asiagi leibak-singda leiduna sizinabagi masing asi akaknaba oibana Russiagi thau yonpham anouba mafam ama mathau tarakle masigi maru oiba maramdi thau makhal asi irai laina refine tawba ngamdaba loinana Sri Lanka Indonesia gumba leibak-sing thau yamna lawba ngamdaba amadi sungdoktriba thausing afaba makhalgi khulai sizinaduna sungdoknaba process tawba ngamdaba amadi Russiagi crude oil sing asi sulfuric type ki thau sang wangna yaubana Asiagi leibak sing ni yamna lawba ngamdabani haina trader sing na phongdorokle adum oiduna su China amadi India na de Russiagi crude oil sing asi angamba changda refine tawduna sizinaba ngamba amadi extra barrel sing lawba ngambagi sakti leide covid pandemic na maram oiduna tha kaya lockdown tawruraba Shanghai da China ge state na run tawba factory sing da anoba crude oil sing aduki matik mathau taribana industry sing adu amuka na hingana bohonavada Russia dage crude oil sing lawning bagi apamba leidi haina trader sing na makata na phongdorokle adum oina mak China amadi India na Russia dage tasengba maki oina thau kaya yamna lawba ngamgadori bano haibase achoubo wahang ama oire laibakani asigi Russia dage thau lawba horakpa matamda Europe ki maikai dage Russia na Ukraine gi mathata landaba horakpa duge yenglaga mijeng sangsin ba horakrabani haire Israel na Iran da missile attack tawnabagi lan tamkhre Israeli military na ngahan masagi aircraft kaya marum puthokuna yamna thapa target ta air strike tawbagi lan tamkhre yamna thapa target haidi basi Israel gi number 1 yeknaba oiriba Iran da attack tawnabagi wafam ni haire exercise adu Mediterranean samudra da pangthokibane maduda aircraft sing yamna thapna paiba atia da thau hanba amasung athapa da leiba target ta attack tawbagi thabak yauki haina Israeli army na haike army na exercise aduge atai akupa marol di phongdokide adubu masige exercise ase Iran da landaba tambani haibasi yamna mayek sengle Shia Muslim gi dharma gi leader sing na panba Iran na Israel butum na mangana ba pandam thamba maramna Israel na su Iran bu yamna yengthire Iran na nuclear khulai pai na bohona ba se Israel gi damak yamna nungnang ba pokle Iran gi nuclear program asi red line lanthorokpa matamda Israel na masa matomtagi oiba mawongda attack tawgani haina yamna mayek sengna khangalle Ukraine gi chada kun Russia na paikhre Ukraine gi president Volodymyr Zelensky na mahaki laibak asige Ngakthokpagi saruk amaromdi Russia gi troops sing na paikhre haina sagol sel numita phongdokre mahak na hairi baduda yauri base Moscow na sawatpa separatist sing na 2004 tagi hauna paikhra ba Ukraine gi nongpokta leiriba territory amasung Crimean Peninsula yaure ngasi aikhoigi lamgi chada kunlomde landarakliba singduge makutta laikhre haina Luxembourg na lawmaker singna wangang bada Ukraine President Zelensky na haike Russia gi forcing aduna Ukraine gi nongpok thangba Donbas region da makhoigi khongpham hena sesilhanana ba honarakli amasung mafam aduda lairiba Ukraine gi de facto administrative center da sapu pithari aroi bada tabiri bapum namakpu thagatchari